masigi hokat bifam sida akoi youth singisu wahai amani dang thamningai tanja bibi damakta ado warasu wana ma sing pham bibi meyam ru yan hamada thagat chali ko akoi di wa yam sang nangang roi hojik thoroi ba lan asida wari akoi leader meyam na sang na wari meyam thakre Manipur da kanana hana khundabra tadabra habsu oina khangrabani adu lan se hojik di mi khara nadi lan se maya phajila e howri loiri na marakta confusion miyam le adubu da akoina hindi na hairaga che tawni gossip tawni madi war is to be begun war howdri koi haiba taribni manung sida kuki refugee singna akoi da kon da la aga tibudo koi yeng libani masida pirak pasida mokoi ta da mo oiragadi akoi singi sem sabodo akoi thabak oina pangthokani haibado ima event sing da pangthok sabi aduna asigi marakta akoi se lan pham se ani hum oina thoki lan se nongmai pairaga chatpo khakdo lan haina tade adu economic blockade akoi tawriba chak chanaba chinjak sing pusiliba lan yaw do isine naw jati khara le masi se ngasi amuka warning pijari matangda nakoina adugumba koina thaina ma taragadi noibu lena thadoroi habado asigi bifam sida asi akoi Naga Humanitarian AIDS Committee Manipur ki convener ama oina aina si declare tawibuni thank you Hey, brother, give powerful speech sita raga koi should thauna ni na yawe. Ai koi gi hairiba hojiki ichin nau gi damakta mayam na amukka na khupa akan ba phumi na si. Amaromdana German Tiger Road ki wathok loidring Chusampur district ki Singyo amadi Sandal district ki Walkhu samnakadaba anawat thong ama narol Manipur River mathakta saramli drug mafia sing sponsor tawraga saramba yabagi singnaba lei haili hansu pawmana makhatari tongan bi school gi Maheiloi sing khatna sainabagi thagdokta Ananda school gi Oja sing asopan yaukre hari loinana khatna sainaba du Maheiloi khara so sopan yaukre khatna bada yawbo Maheiloi khara su police na fokat khriari Wangkhei ashigi MLA school asita laktuna yingsin khriani su pawmana makhatana phungdorakli Lailon by Faidi Naga Taruk Faraga Hot Keeper Siena, but Kangpopi Police ki personal Amafagatuna interrogation Satari. Hawkiba Metara whom the Kangpopi district Lailon by Meetei-kuki Belestaki Consakul gi Pasta Aniauna Nagamisam Taruk Faraga Hot Keeping Hawdok Sienava Lailon by Meetei-kuki the police personal Amafagatuna police no Wong Pong Stabok ready. Pausna makatana haribadi laikhidraba nagamisam taruk aduga punna namit aduda phaminakhiba adubu namit nini supna hoki militant singi custody da lairaba matung naga volunteers singna phajuloba kuki singa exchange tawnoba du yawrakraba konsa khol gi victims singa duna thawdo du lairon by Meetei-kuki digi hojingna laimkong police outpost da thabak tawa police personnel ama senai haina maming mathaga konna phungdorakpadegi NIA na satharakhiba investigation ga mari lainana police personnel do kokotuna wong pong tawgi thabadu setakibani police personnel do thabak tigi suspend tawkri hariba police personnel si nagamisam taruk adu yauna me tarahumdoi da lairon by Meetei-kuki dagi konsa khulgi mi taragani pan pharaba matung koki militant sing da sinakibagi thawdo adu da hakthengna sienaba misakni hedi masak maming takthokning da police officer amana phongdorakhibada thawdo adu da senai hariba police constable adu Kangpopi police ta kokhatuna wong pong tawgi thaba adu setakibani adubo investigation ki manung oibana thawdo adu sinariba police personnel maming adu di phongdo habi yakidi
Ukrul district ki nungsangkhong gi ambush AR gi personal ani siraga nipan sokhi habigi fawga loinna combined force na parks na operation sa thaba hokre haba update ama thamjari ngara nungthil NS 202 Imphal urkhulambi ki nungsangkong Longsang River maya da kulai pai bising ki ambush ta Assam Rifles ki personal ani laikitri nifana sukli thaudo du gi matung na nakal ani gi marta bom akan mamung nomi kamnakri thaudo du maram oiraga manak nakpada lairiba miyam akitu jung kya mayuna heri pausna makhatana hari banangara nungthil pung amaga makhairam taba matamda Ukrul district ki nifusuba Assam Rifles ki kangbu singatuda sangsikta leiba makhoi gi battalion quarter tamna lakpagi lambi da kulai pai bisingaduna ambush adu satharakibani thaudo odur Assam Rifles ki personal ani sikhi duga personal krama su asu open yoram biye haina thajnari local villagers singi matungina di kulai pai bisingna ngarang ambush atakhiba nungsang kong hairiba maphamasi Ukrul district headquarter dagi kilometer taraga trelom salaga leiba mafam amani ngara nungthil pung amaga makhairam taba matamda kulai pai bisingna Assam Rifles te ambush atharakhiba matam aduda manak nakpada lairiba labuk singda khunja singna lauk suduna leiba matamni ambush adura nakal ani gi marakta pung ani rom supna nomai kamnakhi thaudo aduna maram oiraga labuk ta thabak suri bisingadu mathwai hingnaba mana thokpalanjina khiari thaudo aduna laikhidraba Assam Rifles ki personal singadu warrant officer Balwan singa amasum Assam Rifles ki driver oina halbidar CM singa kohe thaudo aduga mari ledina Assam Rifles na manak nakpa jaga sina park sina thibu hum ki tabak satakre aduga hojik phawi goina di mi pham pun gi pawde phangmamdri laimakhong gi kendriya vidyalaya gi Maheiloi sing army na kesper gari da haptuna thindok thinjin dokre Kangpopi district phauduna satliba national highway sing amasum state highway sing kudak hangdoktuna Kangpopi da hidak langthak amasum sana thakna papalam sing phangan gadabani haina kotu gi lamjing makhada kuki sing sa thariba khongjang asiga mari redana laimakhong gi kendriya vidyalaya ke bihida tamba Maheiloi sing ngarang digi army na kesper gari sisinaduna thindok thinjin tawgi thabak sing sa thabokre Koki sing sangsi lakhiba khongjang asigi manungsana laimakhonggi kendriya vidyalaya tamliba Maheiloi sing adu laimakhong army camp mayanakna lairiba ex army officer colony gi area ra thattuna sanghandabadagi kanto saval naga amasum Meetei sing akanma protest tun lakhibani protest du gi manungsana army gi gari sing phawba sathok jasin tawba athingma pikhi adubu army gi maikei degi de kendriya vidyalaya tamliba Maheiloi sing asu angam thoktuna bangak sin bigi daita makoina lauragane haina thajaba pibadegi miyam gi khongjing ado handokhibani koki sing kendriya vidyalaya tamba Maheiloi sing mahi tamba satpada athingba thamlakhiba aduga mari lendana naga amasum Meitei community sing sangsilama khongjing ado handokrabaso naga misam taru adu hatpada senariba miyoi sing phaduna matik saba justice phangan gadabani haina kanto sabal satakhiba khongjing adu ti handokpaletre khongjing asigi